Haomee Federation nakhoi kakta ekhoi gi FIR file tawba case report tawba ngambagi type da law si nakhoi gi ekta makha da leiba department pum namak si nakhoi gi makha da leibe type te MLA ni hom na nakhoi support tawsallaga financial khara tawsalle na mukhai ba hoji loi sabak phai noi kari tawdorimo Haomee Federation gi pillar se masi namna lokthok ka damem Haomee Federation lai by organization se masi la lena fajana sengdok traga moi organization si switch tawga damni masi lo na ya da mong dani moina tawai ba singse nakhoi kaktana te sak chari nakhoi kaktana te sing thai ba khoi ju thai mi sari bni lon ma khoi su gyan tai nakhoi na kai tawai khoi na kai tawni khoi loi khangje nakhoi kaktana malem si gi hoji ki civilization adu yam chokhala ba adu yam chokhat thagi le bakta yum ta ba yare leina ba gi mi hona kre sem sa dana hoji ki to country da adu sidai khoi gi big khawa Manipur khuba ong pak pa sida adu niga sini ga na khoi hai pa sa khoi ji tumin tar lai ni noi ni ki halla sat ka ni sini ne adu nai khoi gi pangal tariba kendra trat trukrat plan pan something ai jali khandra lai riba sing hai riba MLA sing duna hoji ki Haomee Federation da financial tawisi chapcha proof lai rabani makhoi na su lau thok da yaw rabani makhoi sing ji back ta lai ba duna ngasi khoi pangan da ai thi bangang gi bani amdi pangan da ngasi khoi da threaten tawri bani ekhoi bo chitri bani adodi aiko gi lagada bu 2027 election sida karamba misakta aiko vote piba yai amadi karamba leader ne koi minority bu kanbirakani minority bu ngak pirakani minority ki damak favor da lakane edase masi munna khalla khallaga meloina kokta gi sile naw sing kokta gi praja gi sile naw sing nakhoi gi damakta ai matam matam da dumai pambom tingbe ab tingkibani lakada bu 2027 election sida paisa gi every gi adu gi eng davida minority people sing bo save to bigada minority people sing mun nungsi gada ba sugumba elected person MLA sing do koi khallaga iram dam da mokoi bu leader hensi natragadi aikoi gi kaisulai ta ba Haomee Federation na hai ba salli ba natraga Haomee Federation do tongsalli ba Haomee Federation lebak thugai na bu da mokoi support to salli ba sugum MLA sing ji matung il loi moi party de koi vote pi roi si asi thamjage natra de koi gi allow me amadi Manipur da peace have to later soccer pai to later dum see na dana dum laigani development aduga youth singi life barba to gani aduda sida amana so amagi da sumila likhang da me ai pa duna Haomee de salam ne adu hoigani Haomee du favor da leba ngangi ngakane ba aina muk som da yaw da bai ngangi ngakane ba amaga haige aikoi gi pabung megnen na haiba tabira magni na koi adu point ngaktani ko iram dam sigi damakta Manipur gi damakta sahi kaya tifa kak phai marakta iram dam gi damakta hanjal hanjal hayana saugano makhoi sing ji tum da cha da bi iram dam si karam mai nai khoi iram dam si da masak thokpa ma iram dam sina maranai oi ban lepa amakram ai siang bani haiba gi wakhalon si da lupkhidana makhoi sing ji sahi kaya mayum da hanjan da bi da khoi gi ho kai eoloi oi dana leiruri ne ba makhoi na ngang thor kudum na taw ma pangan bai thi bangang da bani asida kana no khoi gi KKL gi ojaba santa ma na hairi ne muka Haomee Federation gi handak yung ki bai khoi gi pillar indigenous gi makha do samthrak poina ek salai taret 7 class da yaw moi si loi mai te yon ga da me adu Christian gi adagi khoi gi tangkhul gi silinau sing adagi kai gi khoi gi hujiki da saliba ai mol adu si meam laikre Christian lining chali moi loi mai te on kra ba Venus kun manga da chalan greba makhoi singchi maitai on kraba ba ai khoi yawning bata da Islam thado maitai da on salo wairi ni makoi man hariba bo adudi ngasa choi on pharon ngang me am lai re ba gyam si khoi ji gumra to ba itare brain ji pura khoi gi sak pa itare maitai on salo adu ragadi 7 class da sarai tare to yaw ba ni haire ba adudi hoji jati kun maitai gaktani jati ma atai jati kun mari si maitai on kra bro si question si answer pa me makoi jing maitai on kra khiste lening thado kra bro wa singang ber pangang tangang ga suko asoi bangang pa si ta bangam deba Islam lening chali ba pangan jing si bo maitai on salo 7 clans da no adu by force natro de toreje democracy one thok lai tre di samvidhan India da piri ba right to religion ka ji samvidhan piri si gi one thok lai te asum ji illegal natra ba ngang thorai se adudi one nation one religion ki type to ne ba sidi tabi uma ge da hai do ekhoi gi
salai tereta tininga ba indigenous people da tininga ga di maitai community so onsala ko mathau tai ado christian siri now sing ji on ga dori braba ado ga Haomee da yaw ji ola braba Haomee Federation da yaw wi bai sili now sing nagagi sili now sing am tang mun na khanda biyo makoi sina hairi balon si nakoi dom da na Haomee Haoleipak na tora thagale som da na maitai olak traga di makoi sing da koi salai tereta sing di hairi ba masini aduna henjanna adragi kedauba khotpa ama ma kedauba singse yamna usit thoi dabagi mawong da tori